ngasi phong ki ba sum tongan tongan ba si phong sing digi maroi ba pau sing khonga charaga mayam da share tawjagi ahan bada lainga ki thabak ama sang bada sel kyam tingi haibasi miyam na khangnarabani Govindas hauzuki matam da laidik hairaba na kya lainga ki thabak ama tauna bo hotna bada sel kyam tingi haibasi khangnaraba wafamni haina MPCC ki president Govindas konthawjamna phongdokre abok nungsibi pautha sanglen koba fast food ama ngasi upokpida hangdokraduna Govindas na makhatana haiki ngasi hangdokliba fast food asi haujikmaki oina piklabasu matam khara leiragadi asoba fast food ama oiraktuna lairik hairaba thabak phangdaba naha kya fast food asida thabak piba ngamlakadoribane RK Brozen na thauna amaga loinana honaduna ngasi gi phibam asi yaurakhibane mahakna thangjilakliba khongthang asi economy phagalaknabagi circle manungda changlakpani thauram aduda nasau GP gi pradhan N Jadu nasau GP gi of pradhan S Robita apokpi ward number 10 gi member o Ranjana na singba saruyakhi haina spaus na makhatari makhasa tharakpo na mem haujujusi mafam khudimak te vaccine yora alagane habisu mem na khangnarbu wafam amani duga vaccine si ahan bagi pitharakpo ahan bagi face ki oina di free da pin habamsu Prime Minister Narendra Modi na phongdokhiba wafam ama leire aduga vaccine amagi maki maman si mem da share tawjaramge vial amada lupa sani ki mamal Serum Institute of India SII na saba Covishield vaccine ki mamal vial amada lupa sani da phanglaba yari madu government ka yanaba ama purakraba matungdani haina source na phongdorakli ahanba million dose samagi mamal amamamda lupa sani pigani haina SII sourcing na phongdokhi ahanba oina vaccine makhal adu 2 million taraga mathoirom supply tawraba yai hairi drug asi SII Punegi facility singda ngasi numidang natragana hayeng ayuktagi phanglaba yari life saving vaccine sing atai mirai bak tagi pusilakpa haibisi January taraga taruki matungda oigani Covishield gi 2 million kharadi sayol khudingi oina supply togani SII vaccine asi Oxford AstraZeneca na sabani amadi masiga loinana Bharat Biotech ki indigenous oiba Covaxin tha asigi anganba sarukta emergency oina sizindanaba yabagi ayaba pikhrabani Serum gi chief executive na news agency amada phongdokhibada karigumba vaccine adu lanai gi oiba kaitheldagi lairurabadi dose amada lupa lising amagi mamal oigani pankhi government na ahanba saruki oina health worker frontline staff na singba million sahumda cover taunaba honari haina supau sina makhatana phongdorakli makhasa tharakpoina atopa pau khura namuk January 13 da Manipur gi kapkadaba vaccine purakadauri Manipur da ahanba tangkaki oina healthcare workers sing amadi frontline warrior lising nifu gi mathakta covid vaccine kapthokadaba asigi mathau taba vaccine sing langliba January 13 da puraklagani hairi Thasigi taraga humnoidagi laibak sin matuna ahanba tangkaki covid vaccine kapthokadaba asiga mari lainana ngasi Prime Minister Narendra Modi na video conferencing gi kuthangda state amadi union territory singi government ki makok singa wa khanakhrabani press na phangma pawgi matung ina thasigi taraga taruktagi Manipur gi su ahanba tangkaki covid vaccine kap haugadoriba asiga mari lainana mathau taba vaccine sing thasigi taraga humnoidagi hauno puraklagani Official oiba pawgi likhun asina hai Manipur purakadoriba asi laiba asida sajaba hida Covishield ni Health amadi Social Welfare Department na hidak singadu temperature control tawraga thamnaba thorang tawkhibaga loinana masigi distribution amadi atai mathau taba thabak punamak lokhatkrabani Official oiba pawgi likhun asina hai thasigi taraga tarukta Manipur dasu priority basis covid vaccine kapa hogadabani nong matada miyoi lising nifu henbadu pulap kapkadaba nate thasigi taraga taruktagi ahan boina mafam kharada hauraga makhasa thagadabani ahan bigi oina laibak asigi covid vaccine kapkadoriba asiga mari lainana database ama semba loikibaga loinana hidak kapkadaba mafam amadi kapkadaba matam nasingbasu lepkhrabani haina su pawsina makhatana phongdorakli atopa paw amana mu yamna lebak thiba thangdo amana sariba thong ningkhaibada ama sire ahum sokle Orissa gi Barangpur district sabagi thabak chathariba thong ama ningkhairakpadagi labor ama sikibaga loinana atopa ahum na aruba phibam da sokle haina police tang si phungdokre
पुलिस ऑफिशियल अमना फोंदोक मतुंगिना नबरुंगपुर डिस्ट्रिक्ट की तालपादरदा नेगी तोरेल की मथक्ता साबगी थबक चथरिबा थोंग अदु ngarang नुमिदांग वैरम खंगहौदन निखाइरखिबने महाकना हाइखि मखोइगी मथक्ता थोंग अदुगी अते अकाइसिंग तसिलकपदगी लेबरर अमा खुदक सीबगो लोइनना अतोपा अहोमदा अरुबा फिबम सोखि असोकपसिंग अदु हौजिक नबरंगपुर डिस्ट्रिक्ट हॉस्पिटल लेकनरी हाइनसो ऑफिशियल सिंगदुना फोंदोरक्ली अतोपा ऑफिशियल अमना हाइखि थोंग अदु रूरल डेवलपमेंट डिपार्टमेंट की बिजु सेतु स्कीम की मखादा भुवनेश्वरदगी कॉन्ट्रैक्टर अमना साबने लुपा करोड़ 2.41 संगना साबा थोंग अदु इंग्लिसिंगनिगा तरागा मापनदगी मार्च फाउबगी मनुंगदा लोइसिनगदबनी अदुबो कॉन्ट्रैक्टरना लोइसिनबा ngamdana लेरखिबनी हाइना महांगना फोंदोक्ली हाइना सुपाउ सिना मखा तरक्ली पाउ से लोइसिलकपोइना मणिपुर मरोइबा पाउ खरना मो पुलिसना फजिनकिबा जेसीबी थादोरकपदा हराउनो ओखी ममांग सही अक्टोबर 23 सालुंगफमगी प्रजा सिंगना सालुंगफम तु वांजिंग ताब फिबम चाद्रब लंबी सेंबीदे हाइबा इहौदा सिजिनबा यावखिबा अदुगा पुलिसना मतम कुइना फजिनदुना थमनखिबा जेसीबी अमा कोर्टना पिखिबा राय अमरा जनवरी 4 जेसीबी अदु थादोरकले ताबदा हराउदुना सालुंगफमगी मियाम थोलक्तुना लंबीदा जेसीबी अदुबु लई परेंग हुक्तुना दुप थौमै थादुना ओखरे हाइदि निंगसिंगबा याबदी मरम चादना फजिनखिबा जेसीबी अदुगिदमक्ता सालुंगफमगी प्रजा मियामना मतम कुइना थमोइनुंगदा अवाबा नुंगाइतबा सैथेंग क्या लैरकपा अदु कोर्टना मरा लैते हाइना थादोरकपा अदुगा मियामना ngамखै लेतना हराउबा फोंदोकनरक्ली हाइना यूनाइटेड क्लब्स ऑर्गेनाइजेशन सालुंगफमना सिरोल अमदा फोंदोरक्ली माइके अमरोमदा सालुंगफम प्रजा सिंगी अपामदी फिबम चाद्रबा लंबी अदुबु निंगथीजना सिंबीबने मरमदुना मरी लेनबा अथॉरिटीना सालुंगफम तु वांजिंग ताबा लंबी असि अथुबा मतमदा सेंबीद्रबदी मखा ताबा अकन खोंजंग क्या सालुंगफमगी प्रजा सिंगना संगसिनगनी हाइरेनसु तानसु फोंदोरक्ली अदु लोइसिलकपोइना तेंतकना मरुइबा पांगतंग हापसिलमगे मे लाइरबा इमुंगसिंगदा लेमना सेंग अमदी लंपीदुना लेमना युम साबियु मालेमगी ओइना सनरिबा लोनचत लाइरबा इमुंगसिंगदा हिंगननबगिदमक्ता सानबा सेंग लेमना पीदुना मालेमदा हिंगनबा लैनबा होटनबदा लैबाक अदुगी लैंगाकसिंगना लाइरबा इमुंगसिंगदा लेमना सानबा सेंग पीबा लम लैजद्रबा इमुंगसिंगदा लम लेमना पीदुना लेहननबा युम साबिदुना लेहननबा थावरांग क्या पैखतलिबा असिगुमना मणिपुर लेंगाकनासु थावरांगसिंग असि पैखतपियु हाइना ऑल मणिपुर दलित डेवलपमेंट एसोसिएशन सिरोल अमदा अपील तरोकली हाइनासु सिफोंग असिना मखा ताना फोंदोरकली अदुगा मैम हौजिक ओइनादि पाउसु मतंग साइ लुसिनजरगे अदुगा ngaliba makai yariba makai hore nungdaramda anawno I pausing मैम अपडेट पिजरके मैम अदुफो ngaminersi duga pausi tabi biloram tungna मैम wakhalona kari le bibige habdu share shuduna comment box na comment amta drop tawbira main thank you